बिष्णुपुर डिस्ट्रिक्ट के तौपोकपी ममांग लेकाई वार्ड नंबर 1 दगे बीडीएफ पर्सनल ओइबा मियोई अमा सखंगदबा खुलाई पाइबा मियोई खरना ngarang numitang फादुना पुखिबदगे हौजिक फावब थीबा खंगदना लेरे सखंगदबा सिंगना फादुना पुखरबा मियोई अदुदे अरुबम अबोन चही 19 अपोकपा लेखिद्रबा खोमै कवि हाइरे महाक पुत्येक्ता कायदना थादोकपिरउ हाइबा डिमांड तौरदुना ngase अपुनबा लुप तौपोकपीना सिंदुना तौपोकपीदा मियांगी ओइबा वाकत मिफम अमा फमख्रे वाकत मिफम अदुदा सरुक याखिबा अपुनबा लुप तौपोकपीगे सेक्रेटरी हैसनाम ओंबी किरण मलाना टोम टीवीदा हाई सखंगदबा सिंगना फाख्रिबा अरुबम अबोन असे बीडीएफ पर्सनल अमने महाक बिष्णुपुर डिस्ट्रिक्ट के डीसी कॉम्प्लेक्स ता पोस्टिंग तादुना लेबने महाक ngarang luhongbagi thauram ama yaururaga halakpada masamaki yumgi sumangdage sakhangdaba khulai paiba miyoi kharana pharaga maruti gypsy gari amada haptuna pukipane mahak yum panduna icham chamna lejaba miyoi ne mahakpu kanana kari maramgi damak phakribano haibado hauzik fawgi oina khangba ngamdre mahakpu phaba lakpa matam aduda leikai gi maira paibi singso khul ngaktuna leiribani adubo maira paibi singdasu mahakpu phabagi matangda karigumba wafam amata phongdoklamba leite अरुबम अबोनबु टेक्ता कायदना थादोकपिरउ हाइनसु माना मखा ताखे ngasi wakan mifam aduda micham phaba yaningde arubam abon condition amate yaudana thadorau we want peace manipura tangdu laita ba hanjil hallo aikoi tangdu laita na hingba pami haibane chungba wahai kaya thaba play card kaya su sizna ke asiguma thangko ase khoi panjade micham phaba yaningde mahak maral kadino haibasu khangde makhoi phaning ba puning ba laira basu tabopi apun balub asida ima sini sini haiba pa ma bibi mata bra ko yamna penja gani adugi knowledge su thambiram de makuta khulai phara pai re hairaga misam hakani misam phagani haiba toba thabak ase tabopi da leiba apun balub masunga ya janingde sakhang da bakanano athumatam sengdo pirau isagi maran kadino haiba wafan jama ai thamjage akoi yamna pende athuma matam da ma ku phana buriba miyoi singado dandi piu haiba wafam je ima akogi tabopi apun balub aikoina pagdem jari nakal amaramda moirang esigi fubala awang mamang lekai degi chabungbam premjit kauba BDF personal amaso ngarang numidang wairam pung 3 rom tarakpada sakhangdaba khulai paiba miyoi kharana mayumdagi faduna pukre haire pau asina hai sakhangdaba singna faduna pukraba chabungbam premjit अपोकपा CS धनंजय हाइरिबा मियोई असे बिष्णुपुर डिस्ट्रिक्ट के डीसी कॉम्प्लेक्स ता पोस्टिंग ताबने सखंगदबा खुलाई पाइबा सिंगना फादुना पुखरबा CS प्रेमजित के लंगला लंजिन खंगबंग गमरी हाइनसु पाउ असिना मखा तारे।